Imphal East District ke madong chanba Sawombung relief camp da changjafam lauduna leiriba gwal chabi khonja sing mayumda hanjin ba hotnabada police amari IDP sing ke marakta chaona modaba thokkhre IDP sing makha tan relief camp ta leiba pamdre lengak na makhoi bo yumda changhalagani hairabasu kari maram ge athingba thamlibano haina khongjang adada siruk yakibi gwal chabi khonggang dagi thousand yaimabina photokre ngasi IDP sing na changla kiba khongjang adada nupa yaudana nupi khaktamak security singapuna changnaba yanraba matung pundalak minake adumoinamak yangang pokpi amade gol jabi khuno anigi dainafam da thatuna makhatana chahal laktabadage muknaba du thokibani thawdok adura TH yamabina Bakhatarduna, Palibalang Asina State Asida Free Movement Lady Haiduna Festival Pangtopa Kaknatana, Conjusting a Sibusu Mayum da Hanjun Hangani Amadi, Mayumakai Samjun Nabasantang Peteragani, Hibagi, Matungina, Jahi and Makai Hena Ubafang Traba Mayumakaibu, Kari Karama film the Lady Hibadu, Yamaka or Basu Changna Honamani, Adubo, Security Personnel Signature Gas Amadi Mobum, the Chingmakap Dunatan Kaibasi Nungazade, IDP Sing Relief came to Labida Wari at Tupumatamda, Makobu Mayum the Hanjun Handio Hiki, Masidana Konjang Asida IDP sing Maikai Nupan Ha Yautrasu, Nupi sing a super secret upon the Jaminaduna, Makoi Kongadu, Yohan Biu, have a fall with Yadabasi. Tamwe Song no item of fall we have Wafam Sing Fondoke. Taudo other security personnel sing now Mobum Kapada, Amuk Hanjilatuna Pokada, Imphal is CDOG, personnel and Mayana Impact TV video journalist P. Bobo, Makonda Krasoki, and Moina Makudong Tinning ID Oikij. Sahi aniga makai je koi ji changbang amdre uba phangdre moina yare khotle haibe paisa kapani hairabani na koi yumdo yengjarurage moina kadi thorang lokhat birage government gi side gi hairaga koi ji lakjabani police mayam jinjina chaukat pibadi laire dana moi mayam na tiar gas kapsan bo tan thopi bo tawbire sigumba tawbo thawong ni om je koi pamjade koi jajaning de koi ri kemda leibase leiban nungai tere noi yarege athuba matamda sarkar na koi je yumda hanjan bi holo koi li kemda leiba leining dare koi yang wari isa mayam ji semba ngamdare isa je lairik tamba mi macha masu mayam lairik tamhalle koi isa isuju tamhaningom kaururamne na ai isa makse huji bakta Tripura kainoda Tamil Nadu da engineering tamba ama thagi huji ai minai oiraga nungti jagi mi gi lukhak chenguraga isa gi lairik tamda ya tamani na thare ai honare aduna yum mai ge si amtang yengjage yum da amta hanjan jage ge hairaga si hairaga loshanjarage ai dia hoi gordabi kuno gordabi hairaga khonai bego asibu tonde hoi yojagi ana sai moi da koina yam request to bhai jari koi sibu tonde mayam sangi ra koi bubiro koi sima hom yobo koi yojin jage ade koi mamai la dum lakjagi haibne lai natra ai beto koi yum mafam khongna ti ganje koi yum mafam ti gordabi khulene ba sina kunong ne bego sibu tong yormo koi hanjagi haibne ba Yumdi yening drama. Yumdi yening so moina sangba yaro habnina. Adu bokte koi yeng so sa koi jabi koi hari mohon kwan jabi bokni kuno bok sang koi manjagi haibne ba.